ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯝ ꯇꯥꯅ ꯊꯝꯖꯒꯦ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯀꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯥꯏꯔꯦꯟꯕꯝ ꯀꯣꯏꯔꯦꯡꯁꯤꯡꯒꯤ ꯌꯨꯝꯗ ꯀꯨꯀꯤꯅ ꯕꯣꯝ ꯀꯥꯞꯂꯛꯄꯗ ꯑꯔꯥꯡꯕꯝ ꯐꯝꯕ ꯑꯍꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯂꯥꯝ ꯅꯅꯥꯎ ꯆꯍꯤ 90 ꯁꯦꯟꯗ꯭ꯔꯥ ꯔꯣꯗ ꯒꯦꯂꯦꯅꯥ ꯃꯥꯏꯔꯦꯟꯕꯝ ꯆꯍꯤ 12 ꯁꯦꯟꯗ꯭ꯔꯥ ꯔꯣꯗ ꯔꯥꯖꯤꯕ ꯑꯦꯂꯥꯁ ꯕꯣꯕꯣ ꯆꯍꯤ 59 ꯀꯣꯟꯖꯦꯟꯕꯝ ꯖꯨꯒꯦꯟꯗ꯭ꯔꯣ ꯆꯍꯤ 52 ꯃꯣꯏꯔꯥꯡ ꯑꯣꯛꯁꯣꯝꯕꯨꯡ ꯉꯥꯉꯣꯝ ꯏꯕꯣꯕꯤ ꯆꯍꯤ 65 ꯂꯣꯏꯅꯅ ꯀꯨꯀꯤꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯇꯥꯃꯨꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ 3 ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯉꯛꯁꯝꯗ ꯄꯥꯟꯕꯗꯒꯤ ꯑꯃ ꯁꯤꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯚꯥꯔꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯁ꯭ꯀꯨꯜ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯀꯦꯁꯄꯔ ꯃꯅꯤꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯗ꯭ꯔꯣꯟ ꯐꯨꯇꯦꯖ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯕꯣꯝ 3-4 ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯑꯍꯥꯟꯕ ꯕꯣꯝꯅ ꯇꯣꯏꯂꯦꯠꯇ ꯇꯥꯈꯤ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯑꯃꯅ ꯁꯣꯔꯣꯛꯇ ꯇꯥꯏ ꯍꯥꯏꯔꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯁꯨꯇꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯣꯔꯦꯒꯤ ꯃꯣꯟꯆꯥꯡ ꯚꯤꯂꯦꯖ ꯑꯃꯗꯤ ꯃꯣꯏꯖꯤ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯀꯥꯞꯅꯕꯗ ꯀꯨꯀꯤ ꯑꯃ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ ꯑꯁꯣꯛꯄ ASI ꯄ꯭ꯔꯥꯕꯤꯛꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ KLABꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯒ ꯕ꯭ꯔꯍ꯭ꯃꯥꯗ ꯍꯧꯖꯤꯛ ꯀꯟꯅ ꯀꯥꯞꯅꯔꯤ ꯍꯥꯏꯔꯤ ꯃꯩꯇꯩꯒꯤ ꯂꯝꯁꯤꯡꯗ ꯀꯨꯀꯤꯅ ꯄꯥꯝ ꯇꯧꯁꯤꯟꯕꯒꯤ ꯗ꯭ꯔꯣꯟ ꯐꯨꯇꯦꯖ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯔꯦꯡ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯋꯥꯔꯤꯒꯤ ꯂꯩꯃꯥꯏ ꯐꯥꯛꯇꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯄꯣꯠꯂꯣꯏ ꯐꯖꯈꯤꯗꯦ ꯃꯔꯝꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯁꯤꯡ ꯑꯗꯨꯝ ꯌꯥꯎꯏ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯃꯔꯝꯗꯤ ꯃꯩꯇꯩꯒꯤ ꯌꯦꯛꯅꯕꯁꯤ ꯑꯇꯩ ꯅꯠꯇꯦ ꯃꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯇꯒꯤꯗꯤ ꯃꯁꯥꯒꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ ꯁꯤꯡꯁꯤꯅꯤ ꯑꯁꯨꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯔꯦꯡ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯊꯝꯂꯛꯂꯤ ꯁꯤꯛꯀꯤꯝꯗ ꯑꯥꯔꯃꯤ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯑꯥꯔꯃꯤ 3 ꯁꯤꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃ ꯌꯥꯎꯔꯝꯂꯦ ꯋꯦꯁ ꯕꯦꯡꯒꯥꯜꯗꯒꯤ ꯁꯤꯛꯀꯤꯝ ꯖꯨꯂꯨꯞ ꯇꯝꯅ ꯆꯠꯈꯤꯕ आर्मी पर्सनल पुब गाड़ी हाईवे एक्सीडेंट थोपदा आर्मी पर्सनल मरी लेखिद्रे लाइबक थीब थौदोक असि ngarang थोखिबनी हाइरि लेखिद्रब आर्मी पर्सनल मरी की मनुंगदा मणिपुरदगी W पीटर कौब पर्सनल अमा यावरमले अतोप पर्सनल अहुम अदुना मध्य प्रदेशदगी तागी प्रदीप पटेन हरियाणादगी नाये गुरसेप अमदी तमिलनाडुदगी के थांगपाव पांडे कौई हाइरि